ꯈꯨꯡꯒꯪ ꯑꯃ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯣ ꯌꯨꯝ ꯌꯥꯝꯅ ꯇꯥꯗꯦ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯅꯝꯕ ꯉꯥ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯖꯕꯅꯤ꯫ ꯉꯥ ꯐꯥꯗ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯂꯩꯇꯦ꯫ ꯃꯔꯛꯁꯤꯗ ꯇꯣꯃꯥꯜꯒꯤ ꯏꯃꯨꯡ, ꯇꯣꯃꯥꯜ ꯑꯁꯤ ꯑꯋꯥꯕ ꯅꯪꯕꯗꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯖꯒꯥ ꯑꯁꯤ ꯂꯥꯏꯐꯝꯅꯤ꯫ ꯑꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯍꯜ ꯑꯃ, ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯑꯍꯜ ꯑꯃꯅ ꯍꯩ ꯂꯩ ꯀꯠꯊꯣꯛꯇꯨꯅ ꯀꯔꯤꯃꯠꯇ ꯇꯧꯗꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯦꯝꯕꯤ ꯑꯗꯨꯒ ꯃꯆꯥ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯍꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯍꯥꯟꯅ ꯂꯥꯏ ꯇꯤꯟ ꯇꯧꯔꯝꯕ ꯍꯅꯨꯕꯤ ꯑꯃꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗꯕꯗꯒꯤ ꯌꯨꯝ ꯑꯁꯤ ꯍꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯍꯅꯨꯕꯤ ꯑꯗꯣ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯑꯁꯤ ꯅꯠꯇꯕ ꯇꯣꯃꯥꯜꯅ ꯑꯇꯣꯞꯄ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯂꯩꯕ ꯍꯥꯏꯕꯁꯤ ꯇꯣꯃꯥꯜꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯍꯥꯟꯅ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯕꯅꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ, ꯑꯩꯅ ꯂꯥꯏ ꯇꯤꯟꯒꯤꯅꯦ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯂꯣꯏꯅ ꯇꯧꯊꯣꯛꯂꯕꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯒꯤꯅꯦ ꯆꯥꯛꯂꯨꯛ ꯑꯃꯨꯛ ꯊꯥꯗꯣꯛꯁꯤ꯫ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥ ꯃꯥꯏꯕꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯑꯩꯈꯣꯏꯗꯤ ꯃꯤꯅꯧꯒ ꯑꯣꯏꯔꯦ, ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯆꯗꯦ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯅꯪ ꯑꯣꯖꯥꯅ ꯂꯣꯏꯅ ꯐꯅꯕ ꯇꯧꯔꯕꯅꯤꯀꯣ꯫ ꯃꯔꯛ ꯃꯔꯛꯇꯅꯦ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯎ꯫ ꯑꯇꯣꯞꯄ ꯃꯌꯥꯝꯒꯤꯁꯨ ꯆꯠꯄꯅꯤꯅ ꯀꯅꯥꯒꯤ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯀꯥꯎꯏ꯫ ꯑꯗꯨꯅ ꯅꯪ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯃꯔꯛ ꯃꯔꯛꯇ ꯅꯤꯡꯁꯤꯡꯂꯛꯎ꯫ ꯑꯗꯨꯒꯅꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯒꯤ ꯆꯥꯛꯂꯨꯛꯅꯦ ꯑꯃꯨꯛ ꯊꯥꯗꯣꯛꯁꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯂꯩꯔꯣ ꯂꯩꯔꯣ꯫ ꯑꯗꯨꯗꯤ ꯅꯪ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯧꯔꯒ ꯇꯣꯃꯥꯜꯒꯤ ꯏꯃꯨꯡ ꯑꯗꯣ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒ ꯃꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯧꯈ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯍꯤꯡꯅꯕꯒꯤ ꯁꯤꯟꯐꯝꯗꯤ ꯉꯥ ꯐꯥꯕꯅꯤ꯫ ꯑꯗꯨꯅ ꯇꯣꯃꯥꯜꯅ ꯉꯥ ꯐꯥꯕ ꯍꯩꯇ꯭ꯔꯕꯁꯨ ꯉꯥ ꯐꯥꯕ ꯇꯝꯕ ꯇꯥꯕꯅꯤ꯫ ꯉꯥ ꯐꯥꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯆꯔꯥ ꯍꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤ, ꯑꯩ ꯉꯥ ꯐꯥꯕ ꯆꯠꯂꯒꯦ꯫ ꯑꯉꯥꯡꯁꯤꯡꯁꯤꯒꯅꯦ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯕꯕꯥ, ꯍꯣꯔꯦꯟꯗꯤ ꯉꯥ ꯃꯌꯥꯝ ꯐꯥꯔꯛꯑꯣ, ꯑꯗꯨꯒ ꯉꯥꯁꯨ ꯃꯌꯥꯝ ꯊꯣꯡꯉ ꯆꯥꯖꯦꯕ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯉꯥ ꯃꯌꯥꯝ ꯐꯥꯔꯛꯀꯦ꯫ ꯃꯃꯥꯒꯅꯦ ꯆꯦꯆꯦ ꯍꯣꯏ ꯄꯨꯟꯅ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜ ꯑꯗꯣ ꯉꯥ ꯐꯥꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯕꯨꯡꯉꯣ ꯇꯨꯝꯂꯤꯀꯥꯟꯗꯅꯦ ꯃꯃꯥꯅꯦ ꯏꯟꯖꯥꯡ ꯅꯥꯄꯤꯗꯣ ꯏꯪꯈꯣꯜꯗ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯅꯪꯅꯦ ꯕꯨꯡꯉꯣꯒ ꯐꯖꯅ ꯁꯥꯟꯅꯔꯝꯃꯨꯀꯣ꯫ ꯑꯉꯥꯡꯗꯣ ꯀꯞꯄꯛꯀꯅꯤ꯫ ꯃꯔꯛ ꯃꯔꯛꯇꯅꯦ ꯑꯃꯨꯛ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯉꯨ꯫ ꯇꯣꯃꯥꯜ ꯑꯗꯣ ꯉꯁꯤꯗꯤ ꯉꯥ ꯌꯥꯝꯅ ꯐꯥꯔꯝꯃꯤ꯫ ꯉꯥ ꯌꯥꯝꯅ ꯐꯥꯔꯕꯅꯤꯅ ꯃꯍꯥꯛ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯉꯥꯁꯨ ꯆꯥꯕ ꯐꯪꯂꯅꯤ, ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ꯫ ꯇꯣꯃꯥꯜ, ꯅꯪꯗꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯕ? ꯇꯥꯗ, ꯁꯤꯗ ꯌꯦꯡꯉꯨ ꯇꯨ꯫ ꯉꯁꯤꯗꯤ ꯀꯔꯤ ꯗꯥꯎꯅꯣ ꯈꯪꯗꯦ, ꯉꯥꯁꯦ ꯌꯥꯝ ꯐꯥꯔꯦ꯫ ꯐꯩ ꯐꯩ, ꯑꯩꯒꯤꯗꯤ ꯌꯥꯝ ꯏꯐꯥ ꯐꯥꯗ꯭ꯔꯦꯗ꯫ ꯑꯗꯨ ꯉꯥꯛꯇꯪ ꯂꯩꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯀꯥꯈꯠꯂꯁꯤꯔꯥ? ꯇꯥꯗ, ꯉꯥꯛꯇꯪꯒ ꯂꯩꯈꯤꯁꯤ, ꯑꯗꯨꯒ ꯀꯥꯈꯠꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯐꯥꯔꯣ ꯐꯥꯔꯣ꯫ ꯑꯩꯁꯨꯅꯦ ꯈꯔ ꯐꯥꯕ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯉꯥ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯕꯖꯥꯔꯗ ꯆꯠꯇꯨꯅ ꯉꯥ ꯑꯗꯨ ꯌꯣꯜꯂꯝꯃꯤ꯫ ꯇꯣꯃꯥꯜꯗꯤ ꯉꯥ ꯌꯥꯝꯅ ꯐꯥꯕꯅꯤꯅ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯐꯪꯂꯝꯃꯤ, ꯑꯗꯨꯒ ꯌꯨꯝꯒꯤ ꯆꯥꯅꯕ ꯀꯌꯥ ꯑꯃꯁꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯕꯕꯥ, ꯑꯩꯈꯣꯏꯒꯤ ꯉꯥ ꯆꯥꯅꯕ ꯃꯌꯥꯝ ꯐꯥꯔꯛꯑꯕꯣ? ꯐꯔꯦ ꯐꯔꯦ, ꯇꯨ ꯌꯦꯡꯉꯨ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯃꯥꯗꯣ ꯕꯕꯥ ꯍꯜꯂꯦ ꯑꯝꯇ ꯀꯧꯔꯨꯆꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯂꯦꯝꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯉꯥ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯉꯥ ꯑꯝꯇ ꯌꯣꯟꯕꯤꯗ꯭ꯔꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯔꯛꯂꯤꯁꯤꯕꯣ? ꯉꯁꯤꯗꯤ ꯂꯥꯏꯅ ꯆꯥꯟꯕ ꯍꯥꯏꯕꯗꯨꯔ ꯈꯪꯗꯦ, ꯉꯥꯁꯦ ꯃꯌꯥꯝ ꯐꯥꯔꯦ꯫ ꯕꯖꯥꯔꯗꯁꯨ ꯃꯌꯥꯝ ꯌꯣꯜꯂꯝꯂꯕꯅꯤ, ꯑꯗꯨꯒ ꯌꯨꯝꯒꯤꯁꯨ ꯃꯌꯥꯝ ꯄꯨꯔꯛꯂꯤꯕꯁꯤꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯐꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤꯀꯣ? ꯅꯨꯡꯉꯥꯏꯔꯗꯕꯅꯤꯗ, ꯅꯨꯡꯉꯥꯏꯔꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯁꯤꯁꯦ ꯈꯔꯅ ꯌꯥꯏꯊꯣꯛꯑꯣ, ꯑꯗꯨꯒꯅꯦ ꯈꯔꯅ ꯊꯣꯡꯉ ꯆꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯅ ꯉꯥ ꯑꯗꯨ ꯐꯖꯅ ꯊꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯁꯤꯗ ꯉꯥ ꯊꯣꯡꯕꯗ ꯌꯨꯝ ꯑꯗꯣ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎꯒꯨꯝ ꯈꯔ ꯐꯪꯂꯝꯃꯤ꯫ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯈꯔ ꯎꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯈꯛꯇꯅ ꯇꯧꯔꯤꯕ ꯑꯀꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯎꯕꯅꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯣ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯂꯥꯛꯆꯔꯤꯌꯦ꯫ ꯑꯣꯖꯥꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯈꯔ ꯍꯪꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯇꯣꯃꯥꯜ? ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯑꯣꯖꯥ, ꯁꯤꯅꯤ, ꯉꯁꯤꯁꯦ
ꯑꯩ ꯉꯥ ꯌꯥꯝꯅ ꯐꯥꯏ ꯕꯖꯥꯔꯗꯁꯨ ꯌꯣꯜꯂꯨꯔꯦ ꯑꯗꯨꯒ ꯌꯨꯝꯒꯤꯁꯨ ꯆꯥꯅꯕ ꯄꯣꯔꯛꯄꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯉꯥ ꯑꯗꯣ ꯊꯣꯡꯕ ꯍꯧꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯛꯇꯪ ꯍꯥꯡꯆꯤꯠ ꯂꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯐꯝꯕꯅꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯁꯛꯇꯝ ꯈꯔ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯎꯔꯛꯏ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯎꯅꯕ ꯂꯥꯛꯆꯕꯅꯤ ꯑꯩꯅꯦ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯌꯨꯝꯗ ꯌꯧꯔꯒꯅꯦ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯃꯈꯣꯏ ꯑꯅꯤ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯂꯦꯝꯕꯤ ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯍꯦꯟꯖꯥꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯍꯅꯨꯕꯤꯒꯤ ꯃꯔꯝꯗ ꯈꯔꯗꯤ ꯈꯪꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯅ ꯇꯣꯃꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣꯃꯥꯜ ꯑꯩ ꯉꯁꯤꯗꯤ ꯋꯥꯔꯤ ꯈꯔ ꯂꯤꯒꯦ ꯌꯨꯝ ꯑꯁꯦ ꯊꯥꯏꯅ ꯍꯅꯨꯕꯤ ꯑꯃꯅ ꯂꯩꯔꯝꯕꯅꯤ ꯍꯅꯨꯕꯤ ꯑꯗꯣ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯉꯤ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯈꯔ ꯇꯧꯕꯗꯒꯤ ꯃꯍꯥꯛ ꯑꯁꯦ ꯁꯥ ꯐꯪꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯣꯖꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯈꯣꯏꯁꯨ ꯌꯥꯔꯤꯈꯩꯗꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯄꯅ ꯐꯩꯀꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯁꯨ ꯍꯣꯡꯗꯣꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯕ ꯑꯁꯦ ꯉꯝꯗꯗꯨꯅ ꯇꯧꯕꯅꯤ ꯈꯪꯗ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯂꯥꯏ ꯑꯁꯦ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒꯤꯅꯤꯅꯦ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯦ ꯍꯦꯟꯖꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯇꯥꯕ ꯑꯁꯤꯗ ꯇꯧꯔꯤꯕꯅꯤꯅꯦ ꯍꯅꯨꯕꯤ ꯑꯗꯣ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯗꯨꯅ ꯉꯥ ꯊꯣꯡꯕꯗꯣ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯈꯔ ꯇꯝꯕꯤꯈꯣ ꯑꯁꯨꯝꯅ ꯃꯥꯏꯕꯒ ꯇꯣꯃꯥꯜꯒ ꯇꯧꯔꯒ ꯍꯤꯡꯒꯣꯜ ꯑꯗꯨꯒꯤ ꯃꯆꯤꯗ ꯉꯥ ꯊꯣꯡꯕ ꯑꯗꯣ ꯀꯠꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯌꯨꯝ ꯑꯗꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯌꯨꯝ ꯑꯗꯣ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯕ ꯍꯥꯏꯕꯁꯦ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯝꯃꯤ ꯆꯤꯛꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯈꯣꯟ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯃꯗꯅꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛ ꯑꯁꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯥꯞ ꯐꯪꯗꯨꯅ ꯑꯣꯟꯈꯤꯕ ꯍꯤꯡꯆꯥꯕꯤꯅꯤ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯂꯩꯕꯅꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯉꯤ ꯃꯥꯅ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯊꯕꯛ ꯈꯔ ꯇꯧꯔꯨꯕꯗꯒꯤ ꯂꯥꯏꯒꯤ ꯁꯥꯞ ꯐꯪꯕꯅꯤ ꯃꯍꯥꯛꯀꯤ ꯁꯥꯞ ꯑꯁꯤ ꯃꯍꯥꯛꯅ ꯁꯤꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤ ꯑꯣꯟꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤ ꯍꯦꯟꯇꯣꯛꯇꯨꯅꯁꯨ ꯆꯠꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯍꯦꯟꯇꯣꯛꯂꯨꯔꯕꯗꯤ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯁꯥꯞ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯁꯥꯞ ꯑꯁꯤ ꯀꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯄꯥꯝꯕꯩ ꯑꯃꯈꯛꯇ ꯂꯩ ꯄꯥꯝꯕꯩ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯃꯤ 3 ꯆꯥꯕ ꯇꯥꯕꯅꯤ ꯃꯤ 3ꯒꯤ ꯊꯋꯥꯏ ꯂꯧꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯄꯥꯞ ꯑꯁꯤ ꯀꯣꯛꯀꯅꯤ ꯄꯥꯞ ꯑꯁꯤ ꯀꯣꯛꯂꯕꯗꯤ ꯃꯍꯥꯛ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯄ ꯌꯥꯗꯦ ꯑꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯣ ꯍꯥꯠꯄ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯣꯃꯥꯜ ꯑꯗꯣ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃꯗꯤ ꯈꯨꯜ ꯑꯗꯣ ꯉꯥ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯗꯥꯝ ꯁꯥꯖꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯏꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯂꯝꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥ ꯑꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯥꯕ ꯑꯗꯣ ꯍꯟꯊꯔꯝꯃꯤ ꯃꯈꯣꯏ ꯉꯥ ꯐꯥꯕꯅ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝ ꯑꯗꯣ ꯑꯣꯏꯕ ꯌꯥꯔꯛꯂꯝꯗꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯂꯥꯡꯕꯩ ꯆꯠꯄ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯂꯪꯐꯩ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯈꯣꯡꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯆꯠꯂꯒ ꯉꯁꯤ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯦ ꯂꯥꯡꯐꯩ ꯆꯠꯂꯕꯗꯤ ꯃꯇꯝ ꯈꯔ ꯂꯥꯡꯐꯩꯗ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯁꯦ ꯃꯤꯑꯣꯏ ꯌꯥꯝꯅ ꯇꯥꯕ ꯅꯠꯇꯦ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥ ꯑꯌꯥꯝꯕ ꯂꯥꯡꯐꯩ ꯆꯠꯄ ꯇꯥꯔꯕꯗꯤ ꯈꯨꯟꯖꯤꯜ ꯑꯁꯤꯗ ꯅꯨꯄꯥ ꯀꯅꯥꯝꯇ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯣꯃꯥꯜꯒꯤ ꯏꯃꯨꯡꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯊꯟꯇꯅ ꯌꯨꯝ ꯑꯗꯣ ꯂꯩꯍꯧꯒꯅꯤ ꯑꯗꯨꯕꯨ ꯂꯥꯡꯐꯩꯗꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯂꯥꯡꯐꯩ ꯆꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯂꯥꯡꯐꯩ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯂꯦꯝꯕꯤ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯂꯝꯃꯣ ꯈꯨꯜ ꯑꯁꯦ ꯗꯥꯝ ꯁꯥꯖꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯉꯥ ꯀꯔꯤꯃꯠꯇ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯂꯥꯡꯐꯩ ꯆꯠꯇ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯄꯨꯛ ꯊꯜꯍꯟꯒꯅꯤ ꯑꯗꯨꯅ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯏꯆꯥꯁꯤꯡ ꯑꯁꯦ ꯐꯖꯅ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯑꯗꯣ ꯄꯪꯀꯨꯏꯗꯤ ꯀꯨꯏꯕꯤꯔꯛꯀꯅꯨꯀꯣ ꯃꯔꯛ ꯃꯔꯛꯇ ꯌꯥꯝ ꯇꯣꯏꯅ ꯌꯨꯝꯗ ꯂꯥꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡꯁꯤꯒ ꯏꯊꯟꯗ ꯇꯧꯐꯝ ꯈꯪꯂꯣꯏ
ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯅꯤꯗ ꯀꯩꯁꯨ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯣꯏ ꯑꯩꯈꯣꯏꯁꯨ ꯂꯥꯡꯐꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯟꯅꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯡꯐꯩ ꯆꯠꯄ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯔꯥ ꯁꯣꯏꯗꯅ ꯍꯦꯜꯂꯅꯤ ꯑꯁꯨꯝꯅ ꯀꯨꯟꯖꯥꯁꯤꯡꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯣꯃꯥꯜꯒꯤ ꯏꯃꯨꯡ ꯑꯗꯣ ꯇꯣꯃꯥꯜꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯠꯀꯗꯧꯔꯤꯕ ꯃꯤ ꯑꯁꯤ ꯃꯤꯑꯣꯏ ꯑꯍꯨꯝꯅꯤ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯂꯩꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯠꯊꯣꯛꯈꯤꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯍꯨꯝꯗꯣ ꯆꯥꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯤꯡꯆꯥꯕꯤꯗꯣ ꯃꯍꯥꯛꯀꯤ ꯁꯥꯞ ꯀꯣꯛꯂꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯥꯠꯄ ꯃꯇꯝꯗ ꯀꯅꯥꯃꯇꯅ ꯎꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯎꯊꯣꯛꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯁꯥꯞ ꯑꯗꯣ ꯀꯣꯛꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯁꯥꯞ ꯑꯗꯣ ꯀꯣꯛꯇ꯭ꯔꯕꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯍꯤꯡꯆꯥꯕꯤ ꯑꯣꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯕꯅꯤ ꯃꯤꯔꯛꯇꯁꯨ ꯇꯤꯟꯕ ꯌꯥꯗ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯇꯤꯟꯕ ꯌꯥꯗ ꯄꯨꯟꯁꯤ ꯑꯗꯣ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯁꯥꯞ ꯑꯁꯦ ꯀꯣꯛꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅꯕ ꯂꯩ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯁꯤꯔꯕ ꯃꯇꯝꯗ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯒꯅꯤ ꯑꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯗ꯭ꯔꯕꯗꯤ ꯃꯤꯔꯝꯂꯦꯟꯗꯁꯨ ꯇꯤꯟꯕ ꯌꯥꯗ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯍꯤꯡꯉꯤ ꯍꯥꯏ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯅꯤꯡꯂꯝꯒꯅꯤ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯃꯉꯣꯟꯗꯗꯤ ꯃꯍꯥꯛꯀꯤ ꯑꯐꯕ ꯊꯕꯛꯅꯤ ꯃꯍꯥꯛꯀꯤ ꯁꯥꯞ ꯑꯗꯣ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯏꯆꯥ ꯊꯣꯏꯕꯤ ꯃꯃꯥꯅꯦ ꯊꯥꯎ ꯊꯨꯝ ꯈꯔ ꯂꯩꯔꯨꯒꯦ ꯅꯪꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯅꯤꯡꯊꯤꯅ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯑꯗꯣ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯊꯣꯛꯈꯤ ꯗꯨꯀꯥꯟ ꯑꯗꯣ ꯈꯔ ꯂꯥꯞꯄꯤ ꯃꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯅꯠꯇꯦ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯑꯗꯨꯅ ꯍꯜꯂꯛꯄꯗ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯀꯝꯗꯧꯕꯒꯦ ꯏꯃꯨꯡ ꯑꯗꯣ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯄ ꯆꯪꯂꯛꯈꯤ ꯏꯕꯦꯝꯃ ꯅꯣꯏ ꯏꯃꯥ ꯍꯣꯏꯗꯤ ꯂꯩꯇꯕ꯭ꯔꯣ ꯃꯥꯕꯣꯛ ꯃꯃꯥꯗꯤ ꯗꯨꯀꯥꯟ ꯆꯠꯈꯤꯌꯦ ꯀꯩ ꯂꯩꯔꯒꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯤꯇ ꯍꯦꯛꯀꯦꯅ ꯂꯥꯛꯄꯅꯤꯗ ꯐꯔꯦ ꯐꯔꯦ ꯉꯥꯛꯇꯪꯅꯦ ꯁꯤꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯪꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕꯤꯗꯣ ꯍꯜꯂꯛꯂꯝꯃꯤ ꯂꯦꯝꯕꯤ ꯍꯜꯂꯛꯄ ꯎꯕ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯕꯦꯝꯃ ꯃꯥꯕꯣꯛꯅꯦ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯏꯁꯤꯡ ꯈꯤꯇꯪꯅꯦ ꯅꯪ ꯀꯜꯂꯨꯆꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯆꯪꯈ꯭ꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯃꯨꯛ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯂꯦꯝꯕꯤꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯃꯃꯥ ꯑꯁꯤꯗ ꯃꯥꯕꯣꯛ ꯑꯃꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯜꯂꯝꯕꯅꯦ ꯀꯗꯥꯏꯗꯒꯤ ꯃꯥꯕꯣꯛꯅꯣ ꯍꯥꯏꯁꯦ ꯁꯨꯃꯥꯡꯗꯗꯤ ꯀꯅꯥꯝꯇ ꯂꯩꯍꯧꯗꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯣ ꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯁꯤꯗ ꯃꯥꯕꯣꯛ ꯑꯃ ꯂꯥꯛꯑꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯏꯁꯤꯡ ꯈꯤꯇ ꯀꯜꯂꯨꯆꯣꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯒꯤ ꯏꯁꯤꯡ ꯀꯟꯕ ꯆꯪꯂꯨꯕꯅꯦ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯇꯝꯕ ꯑꯗꯨꯗ ꯂꯦꯝꯕꯤ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯈꯟꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯄꯣꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯇꯣꯃꯥꯜꯁꯨ ꯊꯕꯛ ꯀꯟꯅ ꯁꯨꯔꯝꯃꯤ ꯃꯈꯣꯏ ꯃꯁꯦꯟ ꯌꯨꯝꯗ ꯍꯟꯅꯕ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯝꯃꯤ ꯇꯥꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯐꯅꯁꯨ ꯀꯨꯏꯔꯦ ꯌꯨꯝꯗ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯤꯁꯨ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦꯗꯣ ꯍꯣꯏ ꯍꯣꯏ ꯍꯟꯅꯕ ꯇꯧꯔꯁꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗꯅꯦ ꯍꯜꯂꯁꯤ ꯍꯣꯏ ꯇꯥꯗ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯈꯩꯗꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯅꯠꯇꯕ ꯊꯪꯅꯕ ꯈꯨꯜꯗ ꯁꯨꯕ ꯌꯥꯕ ꯀꯔꯤꯅꯣ ꯌꯦꯡꯂꯨꯔꯁꯤ ꯂꯪꯐꯩꯗ ꯁꯨꯕ ꯍꯥꯏꯕꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦꯗ ꯇꯥꯗ ꯍꯣꯏꯗ ꯅꯪꯗ ꯅꯠꯇꯦꯗ ꯑꯩꯈꯣꯏꯁꯨꯅꯤꯅꯦ ꯀꯔꯤꯗꯕꯨ ꯅꯨꯡꯉꯥꯏꯒꯗꯣꯔꯤꯒꯦ ꯑꯗꯨꯕꯨ ꯗꯥꯝ ꯁꯥꯖꯜꯂꯛꯄ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯁꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯧꯈꯤꯕꯅꯤꯅꯦ ꯑꯗꯨꯅꯤ ꯇꯥꯗ ꯗꯥꯝ ꯁꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯉꯥ ꯐꯥꯔꯒ ꯅꯨꯡꯇꯤꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯍꯥꯎꯅ ꯆꯥꯔꯒ ꯂꯩꯔꯝꯕꯅꯤ ꯁꯤꯗꯗꯤ ꯂꯥꯡꯐꯩꯅꯦꯅ ꯇꯧꯔꯤꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦꯗ ꯏꯃꯥ ꯕꯕꯥꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ ꯀꯨꯏꯔꯦ ꯕꯕꯥ ꯍꯜꯂꯛꯇꯕꯁꯦ ꯍꯜꯂꯛꯑꯅꯤꯗ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯕꯒꯅꯦ ꯁꯣꯏꯗꯅ ꯍꯜꯂꯛꯑꯗꯕꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯇꯥꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯍꯜꯂꯛꯂꯕꯗꯤ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯑꯁꯨꯃꯥꯏꯅ ꯂꯩꯈꯤꯗꯧꯔꯤꯕꯅꯣ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯑꯁꯤꯅ ꯆꯠꯈꯤꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯑꯩ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ
ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯇꯣꯃꯥꯜ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ, ꯑꯩ ꯍꯜꯂꯛꯑꯦꯅꯦꯍꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯜꯂꯛꯑꯦꯅꯦ꯫ ꯄꯥꯕꯨꯡ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯦ꯫ ꯃꯃꯥ ꯍꯣꯏꯗꯤ? ꯃꯣꯏꯁꯨ ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯤꯗꯒꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯠꯀꯗꯣꯔꯤꯕ? ꯏꯃꯨꯡꯗꯅꯦ ꯐꯖꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯨꯔꯁꯤ꯫ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯗ꯭ꯔꯕꯅꯤ ꯌꯨꯝꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ꯫ ꯏꯆꯥꯅꯨꯄꯤꯅꯁꯨ ꯅꯍꯥꯟꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯇꯝꯕꯅꯤ, ꯑꯗꯨꯅ ꯏꯁꯥꯁꯦ ꯏꯄꯥꯇ ꯄꯥꯈꯠꯂꯦ꯫ ꯏꯆꯥꯅꯨꯄꯤꯅ ꯀꯔꯤ ꯄꯥꯎ ꯇꯝꯂꯤꯕ? ꯅꯍꯥꯟꯗꯣ ꯑꯩꯅ ꯊꯥꯎ ꯊꯨꯝ ꯈꯔ ꯂꯩꯒꯦꯅ ꯗꯨꯀꯥꯟꯗ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨ ꯆꯠꯂꯤꯀꯥꯟꯗꯨꯗ ꯃꯥꯕꯣꯛꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯩ ꯍꯥꯏ꯫ ꯑꯩꯅ ꯗꯨꯀꯥꯟ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤꯁꯦ ꯏꯁꯤꯡ ꯀꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯀꯔꯤꯒꯤ ꯀꯜꯂꯤꯅꯣ ꯍꯪꯕꯗ ꯃꯥꯕꯣꯛ ꯑꯃꯅ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯍꯜꯂꯛꯄꯗꯗꯤ ꯀꯅꯥꯃꯠꯇꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯥꯅꯁꯨ ꯑꯃꯨꯛ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯇꯣꯃꯥꯜ ꯑꯗꯣ ꯆꯤꯡꯅꯕ ꯀꯌꯥ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯑꯃꯨꯛꯁꯨ ꯐꯅ ꯈꯟꯗꯣꯛꯏ꯫ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨꯗ, ꯈꯨꯜꯒꯤꯅꯦ ꯃꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯣ ꯃꯊꯪꯗꯤ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯆꯠꯄꯤꯗꯣꯔꯤꯕ? ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯗꯕꯅꯤꯀꯣ꯫ ꯑꯩꯈꯣꯏꯁꯨ ꯆꯠꯇꯅꯕ ꯈꯟꯅꯔꯤꯕꯅꯤ꯫ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯁ꯭ꯀꯨꯜꯒꯨꯝꯕ ꯑꯃ ꯁꯥꯒꯅꯤꯅ ꯇꯥꯏ꯫ ꯁꯤꯒꯤꯗꯅꯦ ꯑꯩꯈꯣꯏꯁꯨ ꯊꯕꯛꯇꯣ ꯁꯨꯅꯕ ꯍꯥꯏꯅꯔꯨꯒꯗꯣꯔꯤꯕꯅꯤ꯫ ꯍꯌꯦꯡꯁꯦ ꯆꯠꯂꯒ ꯍꯥꯏꯅꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯛꯂꯕꯗꯤ ꯐꯅꯤꯗ꯫ ꯑꯩꯁꯨ ꯌꯨꯝꯗ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯈꯣꯏꯁꯨꯅꯦ ꯌꯥꯅꯕ ꯍꯥꯏꯅꯒꯗꯣꯔꯤꯕꯅꯤ꯫ ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯁꯟꯅꯕ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯇꯣꯃꯥꯜ ꯍꯣꯏꯁꯨ ꯁ꯭ꯀꯨꯜ ꯁꯥꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯅꯣꯝꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁ꯭ꯀꯨꯜꯒꯤ ꯃꯍꯥꯖꯣꯟ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯊꯕꯛ ꯁꯨꯕ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯇꯛꯂꯛꯄꯗꯒꯤ ꯊꯕꯛ ꯑꯗꯨ ꯃꯈꯣꯏ ꯁꯨꯕ ꯌꯥꯎꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯁꯥꯕꯒꯤ ꯁꯦꯜ ꯊꯨꯝ ꯊꯥꯗꯔꯤꯕ ꯑꯁꯤꯗꯤ ꯁꯍꯔꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯕ ꯃꯅꯤ ꯀꯨꯃꯥꯔꯅꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥꯗꯣ ꯂꯣꯏꯅ ꯊꯥꯗꯕꯅꯤ, ꯑꯗꯨꯒ ꯆꯥꯎꯕ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯣ ꯌꯦꯡꯁꯤꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯍꯣꯏꯁꯨ ꯁ꯭ꯀꯨꯜ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯨ ꯁꯨꯗꯨꯅ ꯃꯈꯣꯏ ꯂꯝꯈꯩ ꯆꯠꯇꯕꯤꯗ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯇꯣꯃꯥꯜ ꯑꯗꯣ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯀꯔꯤꯃꯠꯇ ꯆꯠꯄ ꯌꯥꯈꯤꯗ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯁꯥꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯡ ꯑꯗꯣ ꯁꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯡ ꯅꯥꯝ ꯑꯃ ꯀꯛꯇꯨꯅ ꯇꯣꯃꯥꯜ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯍꯤꯡꯂꯝꯃꯤ꯫ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯦꯝꯕꯤ ꯑꯗꯨꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯦꯝꯕꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯇꯣꯃꯥꯜꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯇꯛꯁꯤ ꯁꯣꯟꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯇꯣꯃꯥꯜꯒꯤ ꯇꯥꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯔꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ? ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ꯫ ꯇꯣꯃꯥꯜꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯡ ꯑꯗꯨꯗꯤ ꯀꯛꯊꯠꯈ꯭ꯔꯕꯅꯤꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯂꯩꯅ ꯂꯩꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯈꯟꯗꯨꯅ ꯄꯣꯂꯥꯡ ꯁꯥꯕ ꯀꯌా ꯇꯧꯔꯝꯃꯤ, ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯡꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ꯫ ꯂꯦꯝꯕꯤ ꯑꯗꯣ ꯊꯕꯛ ꯆꯠꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯉꯥꯡꯈꯩꯗꯤ ꯆꯥꯛ ꯆꯥꯍꯧꯔꯕꯅꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛꯇꯣ ꯆꯥꯊꯣꯛꯄꯤꯔꯣ, ꯊꯤꯗꯨꯅ ꯊꯝꯂꯝꯂꯕꯅꯤ꯫ ꯍꯣꯏ, ꯐꯔꯦ ꯐꯔꯦ꯫ ꯑꯗꯣ ꯌꯥꯔꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯀꯣ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯉꯥ ꯆꯥꯁꯤꯗꯅ, ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ꯫ ꯍꯣꯏ, ꯑꯩ ꯂꯩꯔꯛꯀꯦ, ꯑꯗꯨꯒ ꯆꯥꯔꯁꯤ꯫ ꯑꯩ ꯆꯠꯂꯒꯦꯀꯣ, ꯏꯅꯦ ꯊꯔꯣꯏꯁꯨ ꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯗꯨꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯈꯤꯕ ꯑꯗꯣ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯈꯣꯡ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯁꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯇꯣꯃꯥꯜꯅ ꯄꯣꯂꯥꯡ ꯁꯥꯗꯨꯅ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯏꯃꯨꯡ ꯑꯗꯣ ꯏꯪꯅ ꯆꯤꯛꯅꯗꯤ ꯂꯩꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯇꯣꯃꯥꯜ ꯑꯗꯨꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯕꯅꯤꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨ ꯍꯥꯠꯇꯨꯅ ꯆꯥꯕꯒꯤ ꯃꯇꯝ ꯑꯁꯤ ꯐꯪꯂꯝꯗꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ, ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯋꯥꯔꯤꯕ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯗꯒꯤ, ꯑꯗꯨꯒ ꯇꯣꯃꯥꯜꯅ ꯋꯥꯔꯤꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ, ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ꯫ ꯃꯈꯣꯡ ꯌꯥꯎꯗ꯭ꯔꯕ ꯃꯍꯥꯛꯅ ꯀꯔꯤꯕꯨ ꯇꯧꯔꯨꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯎꯪꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯀꯅꯤ? ꯃꯍꯥꯛꯁꯨ
ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯜꯂꯤꯕꯅꯤ ꯃꯍꯥꯛꯁꯨ ꯄꯥꯞ ꯑꯗꯨ ꯀꯣꯛꯅꯤꯡꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯊꯧꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯇꯣꯃꯥꯜ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯎꯖꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯑꯉꯝꯕ ꯊꯕꯛ ꯁꯨꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯕꯛ ꯆꯠꯇꯨꯅ ꯏꯃꯨꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗꯗꯤ ꯍꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯂꯝꯕꯗꯔꯥ ꯂꯦꯝꯕꯤ ꯑꯗꯣ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨ ꯁꯦꯝꯕ ꯁꯥꯕꯗ ꯄꯩꯁꯥ ꯊꯥꯗꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯒꯨꯝ ꯇꯧꯏ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗꯁꯨ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯉꯤ ꯑꯗꯨꯕꯨ ꯇꯣꯃꯥꯜꯗꯤ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯗꯤ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝꯗꯅ ꯑꯃ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯑꯃ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯅꯤ ꯇꯣꯃꯥꯜ ꯄꯣꯂꯥꯡ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯗꯤꯡꯀꯨ ꯆꯪꯉꯛꯇꯨꯅ ꯄꯥꯎ ꯇꯝꯂꯔꯦ ꯇꯥ ꯇꯣꯃꯥꯜ ꯄꯥꯎꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯀꯔꯤꯅꯣ ꯗꯤꯡꯀꯨ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯇꯥ ꯇꯣꯃꯥꯜ ꯏꯇꯩꯃꯗꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯅꯤꯀꯨꯃꯥꯔꯗ ꯆꯦꯜꯂꯦ ꯍꯥꯏꯅꯍꯧꯔꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯇꯥ ꯇꯣꯃꯥꯜ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯑꯗꯣ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯇꯥꯔꯝꯃꯤ ꯍꯤꯡꯆꯥꯕꯤꯗꯣ ꯇꯟꯖꯥ ꯐꯪꯂꯦ ꯈꯟꯗꯨꯅ ꯉꯁꯤꯗꯤ ꯍꯔꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯦꯝꯕꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯗꯨꯅ ꯆꯪꯂꯛꯈꯤ ꯃꯗꯨ ꯎꯕꯗ ꯗꯤꯡꯀꯨꯗꯣ ꯉꯛꯂꯝꯃꯤ ꯇꯣꯃꯥꯜꯅ ꯗꯤꯡꯀꯨꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯗꯤꯡꯀꯨ ꯐꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒꯨꯝꯕ ꯐꯥꯒꯤꯗꯤ ꯇꯧꯒꯅꯨꯀꯣ ꯃꯗꯨ ꯐꯠꯇꯦ ꯑꯁꯨꯝꯅ ꯗꯤꯡꯀꯨꯗꯣ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯥꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤꯗꯨꯅ ꯇꯣꯃꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯦ ꯃꯈꯣꯏꯅ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯁꯟꯗꯣꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯒꯤ ꯇꯤꯀꯥꯗꯥꯗꯣ ꯃꯤꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯊꯕꯛꯇꯣ ꯀꯔꯤꯃꯠꯇ ꯆꯠꯂꯔꯣꯏꯒꯦ ꯌꯨꯝꯗ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯔꯒꯅꯦ ꯅꯪꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯂꯒꯦ ꯇꯁꯦꯡꯅ ꯂꯦꯝꯕꯤ ꯑꯗꯨꯗꯤ ꯆꯦꯟꯈ꯭ꯔꯕꯅꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯦꯝꯕꯤ ꯁꯥꯗꯨꯅ ꯇꯣꯃꯥꯜꯕꯨ ꯂꯥꯡ ꯊꯥꯛꯄꯅꯤ ꯇꯣꯃꯥꯜꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯦꯝꯕꯤ ꯆꯦꯟꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯄꯥꯟ ꯀꯔꯤꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯇꯣꯃꯥꯜꯅ ꯄꯣꯂꯥꯡ ꯁꯥꯔꯒ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯄꯨꯌꯣꯟꯕꯤ ꯅꯨꯄꯤꯗ ꯌꯣꯜꯍꯟꯗꯨꯅ ꯄꯩꯁꯥ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯣ ꯍꯤꯡꯂꯝꯃꯤ ꯅꯣꯡꯃ ꯑꯊꯦꯡꯕ ꯑꯍꯤꯡꯗꯅꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯣꯟꯕ ꯂꯦꯝꯕꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯍꯥꯠꯇꯣꯛꯄ ꯇꯥꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯍꯨꯝ ꯑꯁꯤꯅ ꯑꯩꯅ ꯃꯊꯪ ꯃꯊꯪ ꯆꯥꯒꯗꯣꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄꯥꯞ ꯁꯣꯏꯗꯅ ꯀꯣꯛꯂꯒꯅꯤ ꯇꯣꯃꯥꯜ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯐꯝꯂꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯒꯤ ꯈꯣꯡꯁꯦ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕ ꯄꯨꯟꯁꯤꯅꯤꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯋꯥꯔꯕ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯍꯤꯡꯈꯤꯅꯤ ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯂꯦꯝꯕꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯣꯃꯥꯜꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯛꯏ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯀꯔꯤ ꯇꯧꯔꯕꯒꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯎꯪꯗꯨꯅ ꯂꯩꯔꯤꯕꯕꯣ ꯑꯩꯒꯤ ꯈꯣꯡꯁꯦ ꯑꯗꯨꯝꯅ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯁꯤ ꯀꯩꯗꯧꯕꯒꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯈꯣꯏ ꯑꯁꯦ ꯁꯦꯝꯂꯒ ꯂꯣꯏꯔꯦ ꯑꯗꯨꯝꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯅꯤꯡꯁꯤꯡ ꯂꯩꯔꯕꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯔꯔꯣꯏꯌꯦ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯂꯦꯝꯕꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯣꯃꯥꯜꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯉꯁꯤ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯉꯁꯤ ꯑꯁꯦ ꯑꯩꯅ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒ ꯑꯩꯒꯤ ꯁꯥꯞ ꯑꯁꯦ ꯉꯁꯤꯗꯒꯤ ꯀꯣꯛꯂꯒ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯃꯊꯃꯣꯏꯗ ꯅꯣꯛꯆꯔꯝꯃꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯇꯣꯃꯥꯜꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯍꯩ ꯂꯦꯝꯕꯤ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕꯅꯤ ꯑꯉꯥꯡꯈꯩꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯎꯗꯦꯅꯦ ꯑꯁ꯭ꯋꯥꯏꯗ ꯁꯥꯟꯅꯔꯝꯒꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯂꯦꯝꯕꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯁꯥꯟꯅꯕ ꯆꯠꯈꯤ ꯍꯥꯏꯕꯗꯨꯗ ꯃꯁꯤꯗꯤ ꯇꯥꯟꯖꯥ ꯑꯁꯦ ꯁꯣꯏꯗꯅ ꯃꯥꯡꯍꯜꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯇꯣꯃꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯉꯥꯡꯈꯩꯁꯨ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯅꯦ ꯆꯥꯛ ꯏꯁꯤꯡꯗꯣ ꯂꯣꯏꯁꯜꯂꯨꯔꯒꯦ ꯉꯥꯛꯇꯪ ꯏꯃꯨꯡꯗ ꯄꯣꯊꯥꯕꯤꯔꯣ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯐꯖꯔꯕ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯀꯌꯥꯅ ꯇꯣꯃꯥꯜꯕꯨ ꯁꯨꯝꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯑꯗꯣ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯄꯣꯊꯥꯔꯝꯕꯗꯒꯤ ꯇꯣꯃꯥꯜ ꯑꯗꯣ ꯇꯨꯝꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯅꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯂꯤꯕꯁꯦ ꯃꯄꯥ ꯑꯁꯤ ꯍꯥꯟꯅ ꯍꯥꯠꯇꯣꯛꯀꯅꯤ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯁꯤ ꯍꯥꯠꯇꯣꯛꯂꯒ ꯑꯩꯅ ꯆꯥꯊꯣꯛꯀꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯟꯅ ꯆꯠꯈꯤꯕ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯥꯠꯇꯣꯛꯇꯨꯅ ꯆꯥꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄꯥꯞ ꯑꯁꯤ ꯀꯣꯛꯂꯒꯅꯤ ꯃꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯅꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯂꯤꯕ ꯑꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤꯗꯨꯅ ꯇꯣꯃꯥꯜ ꯑꯗꯣ ꯊꯥꯡꯅ ꯊꯤꯟꯗꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯆꯦ, ꯑꯩ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯦ, ꯏꯁꯤꯡ ꯈꯤꯇ ꯂꯧꯕꯤꯔꯨꯒꯦꯔꯥ? ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯁꯦ, ꯃꯇꯝꯁꯦ ꯊꯦꯡꯖꯜꯂꯛꯂꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯏꯆꯦ ꯍꯥꯟꯅ ꯆꯠꯄꯤꯔꯝꯃꯣ, ꯑꯗꯨꯒ ꯑꯩꯁꯨ ꯂꯥꯛꯂꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯔꯛꯑꯅꯨꯀꯣ, ꯑꯩ ꯍꯜꯂꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯃꯆꯦ ꯑꯗꯣ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄꯗꯗꯤ ꯀꯩꯅꯣꯅꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯉꯁꯤꯗꯤ ꯄꯣꯂꯥꯡꯒ ꯀꯔꯤꯝꯇ ꯁꯥꯗ꯭ꯔꯕ ꯖꯥꯠꯂꯥ? ꯃꯥꯡꯒꯣꯜꯗꯁꯨ ꯂꯩꯕ ꯎꯗꯦ, ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯗꯒ ꯂꯩꯔꯤ ꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯔꯦ꯫ ꯃꯗꯨꯗ ꯎꯔꯦ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯄꯥꯁꯨ ꯍꯥꯠꯇꯣꯛꯂꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯆꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯥꯎꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯇꯥꯟꯅꯔꯛꯄꯗ ꯏꯪꯈꯣꯜ ꯑꯗꯣ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯁꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯡꯆꯥꯕꯤꯗꯣ ꯃꯊꯟꯇ ꯏꯪꯈꯣꯜ ꯇꯝꯅ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯈꯪꯂꯦ ꯂꯦꯝꯕꯤ ꯑꯗꯨꯗꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ, ꯑꯗꯨꯒ ꯅꯍꯥꯟꯗꯒꯤ ꯂꯦꯝꯕꯤ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯤ ꯍꯥꯏꯕ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯁꯨ ꯇꯣꯃꯥꯜ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯁꯨ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯔꯝꯃꯤ ꯇꯣꯃꯥꯜꯒꯤ ꯈꯜꯂꯨꯕꯗ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏꯒꯤꯗꯤ ꯐꯔꯦ, ꯂꯩꯍꯧꯔꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ ꯀꯝꯗꯧꯕ? ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯪꯅꯕꯒꯤ ꯈꯨꯜꯗ ꯂꯩꯕ ꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯒ ꯄꯨꯟꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯔꯒ ꯏꯪꯈꯣꯜ ꯑꯗꯨꯅ ꯁꯝꯕꯜ ꯈꯥꯖꯤꯟꯗꯨꯅ ꯀꯅꯥꯃꯠꯇ ꯆꯪꯗꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯣ ꯁꯝꯕꯜ ꯈꯥꯖꯤꯟꯗꯨꯅ ꯀꯅꯥꯃꯠꯇ ꯆꯪꯗꯅꯕ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯇꯣꯃꯥꯜꯒꯤꯗꯃꯛꯇ ꯑꯋꯥꯕ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯁꯤꯈ꯭ꯔꯕ ꯃꯈꯣꯏꯒꯤꯗꯤ ꯐꯔꯦ, ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯑꯅꯤꯁꯤꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯁꯨꯝꯅ ꯇꯣꯃꯥꯜꯒ ꯊꯕꯛ ꯆꯠꯃꯤꯟꯅꯔꯝꯕ ꯑꯍꯜ ꯑꯃꯅ ꯃꯆꯥ ꯑꯅꯤꯗꯨꯗ ꯂꯦꯝꯕꯤꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯗ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝꯗꯣ ꯑꯩ ꯈꯪꯉꯤ꯫ ꯑꯩꯅ ꯃꯐꯝꯗꯨꯗ ꯅꯈꯣꯏ ꯑꯅꯤ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯑꯗꯨꯒ ꯅꯕꯥꯅꯤꯅ ꯅꯈꯣꯏꯒꯤ ꯏꯃꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯍꯥꯏꯕꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯅꯕ ꯅꯈꯣꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯅ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯅꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯒꯅꯤꯀꯣ꯫ ꯂꯦꯝꯕꯤꯅ ꯂꯩ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯦꯝꯕꯤꯒꯤ ꯅꯨꯄꯥꯗꯣ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯅꯥꯅꯣ ꯈꯪꯗꯦ, ꯀꯔꯤꯗꯧꯕꯒꯤ ꯁꯤꯗ ꯂꯩꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯁꯥꯃꯛꯅꯁꯨ ꯃꯁꯥꯅ ꯄꯣꯛꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯈꯪꯗꯦ, ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯀꯔꯤꯗꯧꯕꯒꯤ ꯂꯩꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯌꯥꯗ ꯑꯣꯟꯈ꯭ꯔꯕ ꯄꯨꯛꯆꯦꯜꯅꯣ! ꯑꯄꯣꯛꯄ ꯃꯆꯥ ꯑꯁꯤꯕꯨ ꯃꯆꯥꯅꯗꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯆꯦ ꯑꯗꯨꯗꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯧꯄ꯭ꯋꯥ ꯑꯗꯨꯗꯤ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯃꯆꯦ ꯑꯗꯨꯅ ꯃꯧꯄ꯭ꯋꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯕ ꯌꯥꯗꯦ, ꯃꯗꯨꯗ ꯂꯩꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯁꯨꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯣꯏꯔꯕꯁꯨ ꯂꯩꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯦꯝꯕꯤꯒꯤ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯩꯕꯗꯤ ꯌꯥꯗꯦ, ꯑꯃꯗꯤ ꯂꯩꯕ ꯌꯥꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯒꯅꯤ, ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯄꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ, ꯃꯥꯏ ꯄꯥꯛꯇꯕꯗꯨꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯗꯦ꯫ ꯀꯌꯥꯗ ꯑꯣꯟꯈ꯭ꯔꯕ ꯂꯦꯝꯕꯤꯒꯤ ꯄꯨꯛꯆꯦꯜꯅꯣ! ꯑꯉꯛꯄꯅꯤ꯫ ꯑꯄꯣꯛꯄ ꯃꯆꯥ ꯑꯗꯨꯕꯨ ꯃꯆꯥꯅꯗꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯀꯅꯥꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗ ꯅꯨꯡ ꯑꯃꯃꯝ ꯄꯥꯏꯍꯜꯂꯒ ꯂꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯁꯥꯟꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯒꯗꯣꯔꯤꯕꯅꯤ꯫ ꯃꯧꯄ꯭ꯋꯥ ꯑꯗꯨꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯝꯗꯦ꯫
ꯃꯗꯨꯅ ꯅꯨꯡ ꯑꯗꯨ ꯌꯥꯝ ꯁꯥꯟꯅ ꯂꯪꯕ ꯉꯝꯂꯝꯗꯦ ꯃꯗꯨꯗꯒꯤ ꯃꯆꯦ ꯑꯗꯨ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯆꯦ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯦ ꯃꯧꯄꯥ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯇ꯭ꯔꯦ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯟꯈ꯭ꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯁꯨ ꯃꯆꯦ ꯑꯗꯣ ꯌꯨꯝꯗꯨꯗ ꯂꯩꯖꯔꯕꯁꯨ ꯃꯧꯄꯥꯒꯤꯗꯃꯛꯇ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯄꯤꯛꯂꯤꯕ ꯃꯧꯄꯥ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯈꯟꯕꯗ ꯃꯆꯦ ꯑꯗꯨꯁꯨ ꯂꯩꯕ ꯌꯥꯔꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯧꯄꯥ ꯑꯗꯣ ꯃꯆꯦꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯆꯦ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯃꯆꯦ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯒ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯆꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯆꯥꯛ ꯈꯤꯇ ꯄꯤꯖꯧꯋꯣ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯇꯨꯝꯃꯒ ꯂꯩꯔꯨꯏꯌꯦ ꯃꯆꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯨ ꯑꯩ ꯆꯥꯛ ꯂꯧꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛꯅ ꯆꯥꯛ ꯄꯤꯖꯕ ꯑꯗꯨ ꯎꯈ꯭ꯔꯕꯗꯤ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯧꯄꯥ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯐꯪꯂꯣꯏꯗꯣꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃꯧꯄꯥꯒꯤꯗꯃꯛꯇ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯤꯔꯤꯉꯩ ꯂꯦꯝꯕꯤꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯨꯏꯒꯤ ꯆꯥꯛ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯍꯨꯏ ꯍꯥꯏꯔꯤꯕꯁꯤ ꯂꯦꯝꯕꯤꯒꯤ ꯅꯨꯄꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯕ ꯍꯨꯏ ꯑꯃ ꯂꯩ ꯑꯗꯨꯕꯨꯅꯤ ꯑꯁꯨꯝꯅ ꯃꯧꯄꯥꯅ ꯆꯥꯅꯕ ꯆꯥꯛ ꯑꯗꯨꯕꯨ ꯍꯨꯏꯒꯤ ꯆꯥꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯅꯔꯝꯂꯒ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯂꯦꯝꯕꯤꯅ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯗ ꯆꯥꯛ ꯑꯗꯨ ꯄꯤꯖꯔꯝꯃꯤ ꯕꯨꯡꯉꯣ ꯅꯪꯅꯦ ꯑꯇꯩ ꯃꯇꯝꯗ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯁꯨ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯎꯀꯣ ꯏꯆꯦꯅ ꯅꯪꯒꯤꯗꯃꯛꯇ ꯆꯥꯛ ꯍꯥꯛꯀꯗꯣꯔꯤꯕꯅꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯏꯆꯦꯅ ꯅꯪꯒꯤꯗꯃꯛꯇ ꯆꯥꯛ ꯄꯨꯊꯣꯔꯛꯀꯅꯤ ꯃꯇꯝ ꯈꯔꯗꯤ ꯑꯁꯨꯝꯅ ꯂꯩꯈꯤꯁꯤꯀꯣ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯒꯗꯕꯅꯤ ꯏꯆꯦꯅ ꯅꯪꯒꯤꯗꯃꯛꯇ ꯁꯨꯞꯅꯕ ꯐꯩꯖꯨꯞ ꯂꯣꯏꯅ ꯄꯨꯊꯣꯔꯛꯀꯅꯤꯀꯣ ꯑꯁꯨꯝꯅ ꯃꯆꯦ ꯑꯗꯨꯅ ꯃꯧꯄꯥꯒꯤ ꯁꯨꯞꯅꯕ ꯐꯩꯖꯨꯞ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯃꯧꯄꯥ ꯑꯗꯨꯕꯨ ꯇꯨꯝꯍꯜꯂꯝꯃꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯉꯥꯡ ꯑꯅꯤꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯕꯨ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤꯗꯣ ꯊꯃꯣꯏ ꯀꯥꯏꯅ ꯇꯦꯡꯊꯥꯔꯤ ꯑꯩꯅ ꯐꯠꯇꯕ ꯇꯧꯔꯨꯕꯅ ꯑꯩꯅ ꯐꯠꯇꯕꯒꯤ ꯐꯣꯜ ꯑꯗꯨ ꯐꯪꯖꯕꯅꯤ ꯀꯅꯥꯗꯕꯨ ꯇꯥꯏꯅꯔꯨꯒꯅꯤ ꯑꯁꯨꯃꯛ ꯋꯥꯅ ꯄꯨꯟꯁꯤꯁꯦ ꯂꯦꯟꯈꯤꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯗꯣ ꯃꯍꯥꯛꯀꯤ ꯁꯥꯞ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯞ ꯑꯗꯨ ꯀꯣꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯍꯤꯡꯒꯣꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯕꯨꯡꯉꯣ ꯍꯧꯒꯠꯂꯣ ꯅꯣꯡꯉꯥꯜꯂꯦ ꯅꯪꯅꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯧꯒꯠꯇ꯭ꯔꯤꯀꯥꯟꯗꯅꯦ ꯅꯪ ꯍꯧꯒꯠꯂꯒ ꯃꯐꯝ ꯑꯃꯗꯅꯦ ꯂꯩꯔꯨꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯃꯇꯝꯗꯣ ꯑꯗꯨꯗ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯆꯦ ꯑꯩꯅꯦ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯂꯩꯔꯨꯔꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯃꯛꯂꯀꯥꯟꯗ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯦ ꯍꯣꯏ ꯑꯗꯣ ꯍꯣꯔꯦꯟ ꯅꯪꯅ ꯂꯥꯛꯄꯗꯅꯦ ꯇꯨꯃꯤꯟꯅ ꯂꯥꯛꯀꯗꯕꯅꯤꯀꯣ ꯏꯆꯦꯁꯨ ꯇꯨꯃꯤꯟꯅ ꯆꯥꯛꯇꯣ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯤ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯥꯛꯂꯒꯦ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯃꯆꯦ ꯑꯗꯨꯅ ꯃꯧꯄꯥꯅ ꯁꯨꯞꯂꯕ ꯐꯩꯖꯨꯞ ꯑꯗꯨ ꯇꯥꯁꯤꯜꯂꯒ ꯏꯃꯨꯡꯗ ꯀꯅꯥꯃꯠꯇ ꯎꯗ꯭ꯔꯤꯉꯩꯗ ꯄꯨꯁꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯔꯦꯞꯄꯅꯤ ꯍꯥꯏꯕ ꯃꯐꯝ ꯂꯩꯇꯦ ꯃꯍꯥꯛꯅ ꯆꯠꯅꯤꯡꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯆꯠꯂꯤ ꯆꯥꯛ ꯂꯥꯝꯂꯕ ꯀꯥꯟꯗꯅ ꯃꯆꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯆꯥꯛꯇꯨ ꯆꯥꯏ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯇꯨꯝꯗꯨꯅ ꯄꯣꯊꯥꯏ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗꯅ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯀꯥꯟꯗ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯄꯨꯟꯁꯤꯗꯣ ꯂꯦꯜꯂꯝꯃꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯌꯥꯗ ꯇꯣꯟꯅ ꯍꯤꯡꯂꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌా ꯑꯁꯤꯕꯨ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ ꯑꯗꯨꯕꯨ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯃꯆꯦꯅ ꯍꯨꯏꯒꯤ ꯆꯥꯛꯅꯤ ꯍꯥꯏꯖꯤꯟꯅꯗꯨꯅ ꯃꯧꯄꯥ ꯅꯨꯄꯥꯗ ꯆꯥꯛ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯄꯤꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯂꯦꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯄꯥꯡꯒꯜ ꯆꯥꯎꯔꯕꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ
ꯌꯨꯝ ꯑꯗꯨꯗ ꯃꯤꯅꯥꯏꯒꯤ ꯃꯇꯧꯒꯨꯝ ꯄꯨꯟꯁꯤꯗꯨ ꯍꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯊꯕꯛ ꯁꯨꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯈ꯭ꯔꯦ꯫ ꯄꯩꯁꯥꯁꯨ ꯈꯔ ꯈꯔ ꯄꯥꯏꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯆꯥꯛ ꯆꯥꯕ ꯑꯗꯨꯗꯤ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯆꯤꯟ ꯃꯧꯄꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯆꯦ, ꯋꯥꯔꯁꯨ ꯋꯥꯅ ꯌꯨꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯗꯪꯗꯤ ꯂꯩꯕꯤꯈꯣ꯫ ꯑꯩꯁꯨ ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯏꯆꯦꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯜꯂꯤꯕꯅꯤ." "ꯏꯆꯦ ꯀꯔꯤꯁꯨ ꯋꯥꯗꯦꯗ, ꯏꯆꯦꯅ ꯉꯥꯏꯔꯤꯕꯗꯤ ꯅꯪꯅ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯕ ꯑꯗꯨꯅꯤ ꯏꯆꯦꯅ ꯉꯥꯏꯔꯤꯕꯁꯦ." "ꯍꯣꯏ ꯏꯆꯦ, ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯆꯥꯗ ꯊꯛꯇ ꯃꯈꯩ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯇꯨꯡꯁꯤꯜꯂꯤꯕꯅꯤ, ꯌꯨꯝ ꯑꯃ ꯁꯥꯔꯒ ꯏꯆꯦꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯗꯨꯅ." ꯑꯁꯨꯝꯅ ꯃꯧꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯆꯦ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯣꯏꯅ ꯁꯥꯟꯅꯕꯗꯤ ꯐꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨꯔꯥ, ꯅꯠꯇ꯭ꯔꯒ ꯂꯤꯟꯅ ꯃꯈꯨꯟ ꯆꯪꯂꯝꯗꯥꯏꯗ ꯆꯨꯝꯃꯛꯏ ꯍꯥꯏꯕꯗꯨꯔꯥ, ꯍꯧꯖꯤꯛꯇꯗ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯂꯦꯝꯕꯤꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯒ ꯁꯦꯜ ꯇꯥꯜꯂꯝꯃꯤ, ꯃꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗ ꯄꯥꯛ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯌꯨꯝꯗ ꯂꯩꯇꯕ ꯇꯥꯟꯖꯥꯗꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯆꯩ꯫ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯏ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯁꯨ ꯈꯥꯡꯉꯨꯇꯛꯇ ꯂꯣꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯁꯨ, ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯃꯥ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯀꯌꯥꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯂꯦꯝꯕꯤꯒꯤ ꯅꯨꯄꯥ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯅꯨꯄꯥ ꯑꯗꯣ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯅꯤꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯐꯅ ꯈꯟꯗꯦ, ꯐꯠꯇꯅ ꯂꯣꯏꯅ ꯎꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯂꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯤꯅꯥꯏꯒꯨꯝ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯂꯩꯇ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯂꯩꯔꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯤꯅꯥꯏꯒꯤ ꯃꯇꯧꯒꯨꯝ ꯁꯤꯖꯤꯟꯅꯩ꯫ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯅꯨꯄꯤ, ꯑꯩ ꯉꯥ ꯐꯥꯕ ꯆꯠꯂꯒꯦ꯫ ꯑꯉꯥꯡꯁꯤꯡꯁꯤꯒꯅꯦ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." "ꯕꯕꯥ, ꯍꯣꯔꯦꯟꯗꯤ ꯉꯥ ꯃꯌꯥꯝ ꯐꯥꯔꯛꯑꯣ, ꯑꯗꯨꯒ ꯉꯥꯁꯨ ꯃꯌꯥꯝ ꯊꯣꯡꯉ ꯆꯥꯖꯦꯕ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯉꯥ ꯃꯌꯥꯝ ꯐꯥꯔꯛꯀꯦ꯫ ꯃꯃꯥꯒꯅꯦ ꯆꯦꯆꯦ ꯍꯣꯏ ꯄꯨꯟꯅ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." "ꯑꯦ, ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯉꯥ ꯑꯝꯇ ꯌꯣꯟꯕꯤꯗ꯭ꯔꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯔꯛꯂꯤꯁꯤꯕꯣ?" "ꯉꯁꯤꯗꯤ ꯂꯥꯏꯅ ꯆꯥꯟꯕ ꯍꯥꯏꯕꯗꯨꯔ ꯈꯪꯗꯦ, ꯉꯥꯁꯦ ꯃꯌꯥꯝ ꯐꯥꯔꯦ꯫ ꯕꯖꯥꯔꯗꯁꯨ ꯃꯌꯥꯝ ꯌꯣꯜꯂꯝꯂꯕꯅꯤ, ꯑꯗꯨꯒ ꯌꯨꯝꯒꯤꯁꯨ ꯃꯌꯥꯝ ꯄꯨꯔꯛꯂꯤꯕꯁꯤꯅꯤ." "ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯐꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤꯀꯣ?" "ꯅꯨꯡꯉꯥꯏꯔꯗꯕꯅꯤꯗ, ꯅꯨꯡꯉꯥꯏꯔꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯁꯤꯁꯦ ꯈꯔꯅ ꯌꯥꯏꯊꯣꯛꯑꯣ, ꯑꯗꯨꯒꯅꯦ ꯈꯔꯅ ꯊꯣꯡꯉ ꯆꯥꯔꯁꯤ." ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ ꯅꯤꯡꯁꯤꯡꯂꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯍꯜ ꯑꯃꯒ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥꯒꯨꯝ ꯈꯜꯂꯤ, ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯁꯨ ꯑꯍꯜ ꯑꯗꯣ ꯃꯄꯥꯒꯨꯝ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯌꯥꯝꯅꯗꯤ ꯆꯥꯎꯕ ꯅꯠꯇꯕ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯪꯈꯣꯜꯗꯨꯗ ꯅꯨꯄꯥ ꯃꯆꯥꯅ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯊꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯤ, ꯊꯕꯛꯁꯨ ꯁꯨꯕ ꯆꯠꯂꯤ, ꯑꯗꯨꯒ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯁꯨ ꯀꯣꯏ꯫ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ, ꯑꯗꯨꯒ ꯏꯪꯈꯣꯜꯗꯨꯗꯒꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯌꯣꯜꯂꯛꯄ ꯄꯩꯁꯥ ꯑꯗꯣ ꯃꯍꯥꯛꯅ ꯇꯨꯡꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯨꯡꯁꯤꯜꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯦ, ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯁꯛꯂꯕ ꯑꯗꯨꯒ ꯃꯥꯒ ꯂꯩꯅꯕ ꯌꯨꯝ ꯑꯃ ꯁꯥꯒꯗꯣꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯜꯂꯒ ꯄꯩꯁꯥ ꯃꯌꯥꯝ ꯇꯨꯡꯁꯤꯜꯂꯤꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯣꯠꯅꯔꯛꯄꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯂꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯦ ꯑꯗꯨꯕꯨ ꯂꯧꯒꯦ ꯆꯠꯂꯛꯄ ꯃꯤꯀꯨꯞꯇꯨꯗꯅꯤ ꯃꯄꯥ ꯁꯛꯂꯕ ꯑꯍꯜ ꯑꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯣ ꯂꯣꯏꯅ ꯄꯥꯊꯣꯛꯂꯝꯃꯤ꯫ "ꯄꯥꯕꯒꯤ ꯃꯥꯏꯗꯣ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯑꯩ ꯄꯥꯕꯒꯤ ꯃꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ." "ꯏꯍꯦ, ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯃꯊꯟꯇ ꯐꯖꯔꯛꯀꯅꯤ, ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯜꯂꯗꯅ." "ꯄꯥꯕꯅ ꯐꯔꯛꯀꯅꯤ ꯐꯔꯛꯀꯅꯤ ꯍꯥꯏꯔꯒ ꯐꯔꯛꯇ꯭ꯔꯤꯁꯦ ꯐꯅ ꯀꯨꯏꯁꯜꯂꯛꯂꯦ꯫ ꯄꯥꯕ, ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ." "ꯏꯍꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯅꯪꯒꯤꯅꯦ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯃꯗꯨꯗ ꯇꯧ." "ꯄꯥꯕꯅ ꯑꯗꯨꯝꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯩꯅ ꯍꯪꯂꯕꯅꯤ, ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤ ꯑꯅꯤꯃꯨꯛ ꯂꯥꯜꯂꯒ ꯃꯗꯨꯗ ꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏ, ꯃꯍꯥꯛꯅ ꯌꯦꯡꯂꯕꯗꯤ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏ, ꯃꯗꯨꯗ ꯆꯠꯁꯤ ꯄꯥꯕ." ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯌꯥꯗꯕꯗꯒꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯒꯤ ꯃꯥꯏꯗꯣ ꯌꯦꯡꯊꯣꯛꯄ ꯆꯠꯂꯝꯃꯤ꯫
ꯃꯥꯏꯕꯒꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯔꯦ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯣꯖꯥ ꯄꯥꯕꯒꯤ ꯃꯥꯏꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯃꯁꯤꯕꯨ ꯐꯕ ꯉꯝꯂꯔꯣꯏꯗꯕ꯭ꯔꯥ ꯐꯕꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯒꯅꯤ ꯐꯕꯗꯤ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯈꯔ ꯆꯪꯒꯅꯤ ꯑꯣꯖꯥ ꯃꯇꯝ ꯆꯪꯖꯔꯕꯁꯨ ꯐꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯣꯖꯥꯅ ꯇꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯌꯦꯡꯕꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯂꯥꯌꯦꯡꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯂꯥꯛꯄꯁꯨ ꯉꯝꯂꯣꯏ ꯑꯗꯨꯒ ꯅꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯉꯝꯂꯣꯏ ꯇꯣꯏꯅ ꯂꯥꯌꯦꯡꯗ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯂꯥꯏꯅꯥꯁꯦ ꯐꯕ ꯈꯔ ꯋꯥꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯂꯥꯌꯦꯡꯁꯤꯀꯣ ꯃꯁꯤꯗ ꯅꯣꯏꯅ ꯌꯥꯔꯕꯗꯤ ꯂꯥꯌꯦꯡꯁꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯃꯄꯥꯒꯤ ꯑꯅꯥꯕꯗꯣ ꯐꯍꯟꯅꯤꯡꯕꯅꯤꯅ ꯃꯥꯏꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯑꯗꯣ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯏꯕꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯃꯄꯥ ꯑꯗꯣ ꯂꯥꯌꯦꯡꯕ ꯍꯧꯈ꯭ꯔꯦ ꯃꯥꯏꯕ ꯑꯗꯨꯅ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯆꯪꯒꯅꯤ ꯍꯥꯏ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯦꯗꯨ ꯎꯅꯕ ꯆꯠꯄ ꯐꯪꯂꯔꯣꯏ ꯈꯟꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯑꯅꯥꯕꯗꯨ ꯐꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯦꯗꯨꯁꯨ ꯎꯅꯤꯡꯕꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯂꯩꯕ ꯌꯥꯔꯝꯗꯦ ꯁꯣꯝꯗꯁꯨ ꯃꯆꯦꯗꯣ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯎꯗꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯡ ꯅꯥꯏꯅ ꯆꯥꯛ ꯆꯥꯗꯕꯗꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯆꯜꯂꯝꯃꯤ ꯃꯗꯨꯗ ꯃꯃꯥ ꯂꯦꯝꯕꯤ ꯑꯗꯨꯅ ꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯁꯤꯅꯦ ꯏꯃꯥ ꯑꯩ ꯆꯥꯛꯀ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯒꯦ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯛꯆꯜꯂꯅꯤꯅꯦ ꯍꯌꯦꯡꯋꯥꯏ ꯅꯧꯄꯥꯅ ꯂꯥꯛꯄꯗ ꯅꯁꯥꯗꯣ ꯁꯣꯛꯇꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ ꯑꯁꯨꯝꯅ ꯃꯆꯦ ꯑꯗꯣ ꯃꯧꯄ꯭ꯋꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯈꯤꯗꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯍꯤ ꯑꯃꯃꯨꯛ ꯁꯨꯖꯜꯂꯛꯂꯦ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯣ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯐꯝꯗꯨꯗ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯖꯩ ꯑꯗꯨꯕꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯁꯣꯝꯗ ꯃꯄꯥ ꯑꯗꯣ ꯐꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯍꯥꯛꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯆꯦ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯃꯆꯦ ꯑꯗꯨꯁꯨ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯦꯒꯤ ꯂꯩꯅꯕ ꯌꯨꯝ ꯑꯃ ꯁꯥꯔꯦ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯆꯦ ꯑꯗꯣ ꯃꯧꯄ꯭ꯋꯥꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯃꯆꯦ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤꯗꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯧꯄ꯭ꯋꯥꯅ ꯁꯥꯕ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯦ ꯂꯦꯝꯕꯤ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯁꯛꯂꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯈꯤ ꯂꯦꯝꯕꯤ ꯑꯗꯨꯗꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯁꯤꯡ ꯀꯌꯥ ꯅꯤꯡꯁꯤꯡꯂꯒ ꯄꯦꯟꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯂꯝꯃꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯒꯥꯔꯤ ꯈꯔ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯃꯈꯣꯟ ꯀꯌꯥ ꯇꯥꯕ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯅꯣꯏꯁꯦ ꯈꯔ ꯌꯥꯎꯖꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯇꯨꯡ ꯇꯥꯕꯗ ꯌꯥꯎꯗꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯄꯨꯝꯅꯃꯛꯄꯨ ꯑꯥꯏꯁꯀꯥꯟꯗꯅ ꯊꯥꯒꯠꯆꯔꯤ